Khemchand Paona Bazar Paikhatliba Semjin Sajinbagi Thabak amadi TIKENDRAJIT International Airport SEMGATLIBA ANOUBA Terminal gi PHIBAM YENGSINKHRE MATAM CHANA Thabak LOISINNABA PAOTAK PIKHRE Chief Minister gi YENGSINKHRE aduda Paona Bazar da Hauji Road Upgradation Work chathariba sing kupna yengsinkhi mahakna kupna yengsilaba matung mari leiba official singda quality maintain tawduna miyamda khudong hena chana bagi damak matam chana Paikhatliba Semjin Sajinbagi Thabak LOISINNABA wafam thamki lenga ki maikai dagi su matam chana thabak LOISINNABagi damak matam gi matung inna awat pa leihandana ba hotnagani haibagi thajaba su pikhi YENGSINKHRE adugi matungda Chief Minister na TIKENDRAJIT International Airport ta hojik nauna SEMGATLIBA Terminal gi PHIBAM Airport ki senior official single loinana yengsinkhi Paikhatliba thabak adu niyom chumna paikhatlambana maram oiraga amuka hena passenger singda hena khudong chanaba matam chana thabak LOISINNABagi wafam thamki loinana air cargo terminal gi facilities sing yengsinbada natana laingakna airport ki infrastructure sing matik chahananaba amadi miyamda high quality service pinabo hotnari haina su phongdokhi